इमेज पाउदम यंगबिर सिंबु अहानबदा उत्तम कुमार नावरेम तराम नोक सबलोनिना ngasiगी मरोइबु पाउ पिजरी औरबी मखा लेकागी कम्युनिटी हेल्थ सेंटर अमदी स्टाफ क्वार्टर ngasi चीफ मिनिस्टर एन बिरेना संगाख्रे जापान मणिपुर एग्री मीट 2020 asi pangthokre loinana अरविंद केजरीवाल दिल्ली की अनोब चीफ मिनिस्टर ओइना पासक लौख्रे हौजिक मफुंग ओइ पाउ लोबिरसी खुनाय अमद लैरिबा लैतलार सिंबु फिबम फगत हंदुना मियामगा थोंग मानना पुखत हंद्रि फावबा लेबाक अमदा पामदब थौदोक वाथोक इरांग थोकिनी हाइना मणिपुर चीफ मिनिस्टर एन बिरेना फोंदोखरे ngasi district administration thawal sinduna district asigi dilong assembly constituency gi manungsana leiba horibi makha lekai gi community health center amadi staff singi quarter sangaduna miyam da kusinabagi thoram amada athoiba mithum oina saruk yakiba chief minister birena wafamasi phongdokibani chief minister birena makha tan haikibada lamdam asida leiba leitalar singasigi phibam phagat hannaba amasung miyam gi yaifanaba thorang kamarum bjp na lusingba lenga kasina kan honaduna lakli amadi tungdasu leptana honaba yabasingadu honakigani adumakpu lairba singi karigumba khara yaifanaba mateng pangnaba thirakpa matamda lamdam asigi lengaki mari leinaba loisang singda thabak toriba singna buksel singna thabak daudabana apanba thohalli lairba singna phangadaba sakthung singadu asengba lairba singda piramdaba ina kala khunba tolop saba thabak toba मियोई सिंगना बेनिफिशियरी मिंग पांचिंदुना लेरमी अदुना मरी लेनबा ऑफिस की स्टाफ सिंगना अमदी मरी लेनबा डिस्ट्रिक्ट की एडमिनिस्ट्रेशन सिंगसु ऑफिस ता फमलगा मिंग पांखटपगी महुत लेकाई युम द सत्तुना असुंबा बेनिफिशियरी ओइरिबा यारबा मियोई सिंग इमुंग सिंग अदु तमक मिंग पांखटपियो हाइना अपील तौखि चीफ मिनिस्टर ना हाई लिलोंग द नतना स्टेट असिगी माइनॉरिटी मुस्लिम सिंगना खुंडाली तारिबा लेकाई खुल सिंगदा युमथोंग खुदिंग चदहंदुना मखोई की युमलाई करी करी सारी करी थकली अमदी मखोई की सेमलोन करीनो हाइबदु खंगदोकनबा मरी लेनबा एमओबीसी की चेयरमैन अमसोंग मरी लेनबा लोइसंग सिंगदा थबक पाखटपा होनख्रे मसिना माइनॉरिटी इसिल इनाउ सिंग की फिबम फगत हनबा पाखटपा याबा याइफा थौरांग सिंग पाखटपदा मतेंग ओइगनी हाइना फोंदोके अमरोमदा हॉस्पिटल अमसोंग हेल्थ इंस्टीट्यूट सिंगदा मियाम की सेवा तौरिबा डॉक्टर सिंग नर्स सिंग ना तौ तुंगदा मियामना सोनाहुगदवा मतौदा अनाबसिंगबु पोंगनिनबा इसिल इनाउनी इमानी इपानी हाइना खनबा ngamba मखोइगी अवा नुंगाइदा सरुक यासनबा ngamba अफब डॉक्टर नर्स अमम ओइनबा होनबि हाइनसु अपील तौबगा लोइनाना ngasi sangaribा CSC हौरिबिगी हॉस्पिटल असि मियामदा खुसिनरबनी आईगी इपोर्ट इलनी खन्ना सेक्शनना लुनाना सिनबिउ हॉस्पिटल की अवार अपासिंग मेंखनबा होनगनी हाइखि मिनिस्ट्री ऑफ माइनॉरिटी अफेयर्स गवर्नमेंट ऑफ इंडिया अमदी मणिपुर अनिगी फंडिंग मखादा DRDA थवाना इंप्लीमेंटिंग एजेंसी ओइदुना इंकुमजा लिसिंगरी सुमना त्राटुक्तगी साबा होरख्रबा स्टाफ क्वार्टर अमदी CSC की संगलेन संगाबगी थरम अदुदा लिलोंग असेंबली कॉन्स्टिट्यूएंसी की MLA MD नासिना थरम मपु हेल्थ मिनिस्टर एल जयंत कुमार थवाल जिला परिषद की अध्यक्ष मिसेस हसीना बेगम डिप्टी कमिश्नर थवाल एन बंदना हेल्थ डायरेक्टर राजो मरी लेदबा लोइसंगी ऑफिशियल सिंह अमदी डिस्ट्रिक्ट लेवल ऑफिसर क्यासु सरुयाखी मरोइना माइनॉरिटी कॉन्सेंट्रेट एरिया सिंह करी चारीगे करी थईगे गवर्नमेंट पीबा याबा लोन करी ले मयुम लेतब्रा गैस फंगदब्रा मई थानद्रिब्रा थकनबा इसिंगी वालिब्रा अंगांग लाइरिक तंबा ngamdaba लेरिब्रा अदुना अखोइना फ्री ड्रॉप आउट छात्रसिंग लाइरिक तंबा फंगदबसिंग नमदने लाइरिक तमिनसिबा स्कीम तोरगा लाइरिक तमहलिबा सिगी मयामसे पॉलिटिक्स से सिने माइनॉरिटी की मरोइना नुपी अंगांसिंग अतोप हॉस्पिटल की मफमदा इम्फालदा करीदा अतोपदा सत्पदा खुदोंग चादबा तगी धर्म की ओइबा लैरिबा ककनबा अथिंबा सेक्शन जबदो मदु येकाना अखोइगिदि याम तंगाई फदबनी
ꯑꯗꯨꯅ ꯁꯤꯗꯩꯗ ꯃꯁꯛ ꯁꯨꯅ ꯊꯝꯅꯅꯕ ꯍꯣꯠꯅꯕꯗꯨꯅ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟꯒꯤ ꯗꯥꯏꯇ ꯑꯣꯏꯖꯒꯦ ꯑꯉꯝꯕ ꯍꯣꯠꯅꯖꯒꯦ एमसू टेक्नोपल डिस्ट्रिक्ट कमिटी सिंधुना हयेंदगी हौगदौरिबा SSLC एग्जामिनेशन असिदा सरुक यागदौरिबा मोरेगी महिरोइसिंगदा याइफा पाउजल पीबा अमदी असंब खुदोल पीबगी थोरम अमंगसी ईस्टर्न साइंस स्कूल मोरेदा पांगथोखरे ngasi थोरम अदुदा मिटै काउंसिल मोरेगी प्रेसिडेंट एम थोइबा एमसू टेक्नोपल डिस्ट्रिक्ट कमिटी की प्रेसिडेंट एन मैराबा अमदी तोंगान तोंगानबा स्कूल की ओजा सिंगना मरुइबा मियोइसिंग ओइखे ngasi थोरम अदुदा ओजा सिंगना फोंदोखिबदा एग्जाम थागदौरिबा महिरोइ सिंगना मतम हाइबसे यामना मरु ओइ महिरोइ सिंगना एग्जाम असिदा कन्ना होनदुना तुंगी अफबा मी अमम ओइनबा अइखोइ पुन्ना कन्ना होनबा संगी हाइखे थोरंगा बरि लेना एम थोइबना फोंदोखिबदा एग्जाम दा महिरोइ सिंगना अकीबा मत यावदना एग्जाम दा माइ पाकनबा एग्जाम दु थेंगनगदबनी ईस्टर्न साइंस स्कूल असिगी महिरोइ सिंगना एग्जाम असिदा 10 सुबा पोजीशन फावबगी मनुंगदा यारoknabadi महिरोइ अदुगी मखा तारकपा लाइक तंबदा संगदबा सेंट्रल खुदिमा मैतै काउंसिल मोरेना पुथोकनी अमदी ngasiगी थोरम असिदा यावरिबा महिरोइ सिंग असिना लोइना पास तोरकपदा MCM ना अचौबा चालेन अमसु सिन्नबा सेम साबा लोइरे हाइकी लोइना थोरम अदुदा सरुक याखिबा महिरोइ सिंगना एग्जाम दा फर्स्ट तारकपदा MCM ना सेलगी मना ओइना लुपा लिसिंग मंगा अदुगा MSUगी माइकैदगिसु सेकेंड तारकपा महिरोइ दा सेलगी मना ओइना लुपा लिसिंग मंगा पिगनी हाइकी तुंगदा थोरंगा मरी लेना महिरोइ सिंगदा कलम अमदी क्लिपबोर्ड न सिंगबा सिंग खुदोल तबकी अमरदसु हनक पांगथोकदोरिबा ऑटोनोमस डिस्ट्रिक्ट काउंसिल चांदेल की इलेक्शन असिदा मोरे बी कंस्टिट्युएंसी असिदा असिगी कैंडिडेट अमा ओइरिबा जे खोंसाइना SSLC एग्जामिनेशन अमदी क्लास 12 के एग्जामिनेशन दा सरुक यागदोरिबा मोरेगी महिरोइ सिंगदा याइफे पाउजल पिरकले महिरोइ सिंगना सु निंगथीना एग्जाम थाबियु महिरोइ हाइबा असि तुंगी खुनाय असिगी युम्बरेल अमा ओइगदोरिबनी हाइखे महागना मखा तादुना एग्जाम असिदा मोरेदा लैरिबा तोंगान तोंगानबा CSO सिंगसु अयत अपन पिबिदनबा अपील तौरखे तरुक सुबा इम्फाल कैंपेन टॉक्स द कम्युनिटी एंगेजमेंट इनिशिएटिव की सरुक अमा ओइना अनिसुबा वर्ल्ड वॉर इम्फाल कैंपेन फाउंडेशन सिंधुना जापान मनपुर एग्रीमेंट 2020 ngasi क्लासिक ग्रांडी की कॉन्फ्रेंस हॉल पांगथोखरे थोरम अदुदा हियांगलम AC की MLA सु ओइरिबा मनिकोम सुंग मनिट्रोन की चेयरमैन डॉक्टर राधेश्याम युमनाम SAGRI टोक्यो की चीफ स्ट्रेटेजी ऑफिसर सातोशी नागाटा अमदी DIPR की डिप्यूटी डायरेक्टर अशोक लाइरेना मथंगसिना अथोबे मिथुंगलेन अमदी थोरम अपोइन सरुक याखी थोरम अदुदा सरुक याखिबा डॉक्टर राधेश्याम युमनाम हाई मालेमगी ओइना लो सिंगुबगी लमदा जापान नेबांग खुमांग चौसिलिबा सिगुमना लमदम असिदसु जापान श्रीनरबा लो पठाप असिगुमना श्रीनदुना पथोक हेना पथोकनबा होनबगी तंगाई फदबा लई ngasi pangthokliba Japan Manipur Agreement asina lamdam asigi lau pathapta mateng pangduna pothok hena pothokpada sauna kanaba piragani lamdam asida phangliba lehau aphaba lehau ni lehau asidagi pothokliba pothok kaya ngasidi malemgi miyamna pamna sanaduna demand tawribani pothokliba pothok singase organic ki pothok oibana malemgi kaithelda pam naba oi haike Union Budget 2020-2021 ina khunba yokhatpa lairaba sudatpa budget ni haina ngasi CPI gi office ta protest sathakre ngasi Irawat Bhavan da leiba Manipur State Council CPI gi office ta hojik phamliba parliament ta puthokhiba budget asibu yaningdaba oina February 12 dagi 35 phawba cheolama sumna sathagadaba mass protest ngasi dagi hokre CPI Manipur gi wangaloi Sotin Kumar na haikibada BJP sarkar na lakpadagi ngasidi leibak asigi suri nomliba singda awaba kaya peri amadi leibak asida leiriba chaurba corporate singda makhal kaya gi concession pithokpa makhoida toliba billion kaya non performing asset ni hajilaga senpham kaya kokthok kiba amadi leibak asigi leitalai kaya gi housing scheme kaya kaktat kre haina phongdokki United People's Front UPF Manipur gi Rahamloirak Suba Mega Marathon Manipur 2019 ngasi Youth Affairs and Sports की Commissioner Bobby Waikhom na Khuman Lampak Sports Complex tagi Man Stadium tagi lamthakre Mega Marathon aduda saruk yakhibagi manungda nupa gi kanupta KH Roshan Singh na ahanba Y Inaw Singh na ani suba amasung Romajit KH na ahum suba taki nupi gi kanupta Yaripok gi S Premila na ahanba Sai gi H Bhumeshwari na ani suba amasung Moirang gi TH Babina
ahum sewa taki makhok mathang takraba singda mana mathum su yanthokpagi thoramda athoiba mithung oina saruk yakiba social welfare gi director ngangom utam haike manipur haiba lamdam asi section hodrabadi marai chaithaba yaba state amani adubu ipai po singna thambiramba takpiramba heisingba mathauna maringjel mayam aduna ngasidi ngaktuna leiri manipur asi sports ki lamda malemda powerhouse ni haijar basu ngasidi sanabagi lamda khara hantrapagum lagli masi karidagi warakpano haibadu aikoi khanthaudaba yade mi khudingmakna maru oina mama mapa singna masa gi talent khangna thabak tawbi sangi lenga ki thabak oina ubadi kanaroi madugi mahutta aidi lenga ki thabak natrabasu isana isabu thabak pijaraga lenga ki thabak adudagi phanglakpa senpham dagi hena saukhat hanba yai haiba wakal khalningi aduna mama mapa singna masa singi talent adu khangna ingkhat pirabadi tungda sawmi ama oibada achabu mateng oigani haina foundokki ngasi hairok assembly youth congress committee amade thawal district youth congress committee anina khusam natuna national register of unemployed nru hojik mpcc gi president oiba m okendro gi yumda miss sharifa rahman secretary iyc in charge manipur amir hussain president myc amade ts ranjan president hairok block congress committee na hodokre ngasi nru hodokpagi thoram aduda all india gi oina sahi nifuma asida unemployed ki sang khawang wangkhalakpa busu nungnangba phongdok nakhi amade mobile number 8151994411 asida miss call pv duna hawgalakliba mairoi singna masa thabak phangdri haibasu restart toba yagani haiki thoram adu loisilakpada hairok part 2 mai lekai dagi hairok bazar fawba khong satuna lpg gas ki mamal hengat pa yaning de miam gi chakhaw thadat pa yaroi haibna singma kholaw lawki amade hairok kaithelda yaning dabgi wakat mifam amsu famki mapan suwa manipur film award manifa 2020 lakliba march ki tang kunithoida pangthoklagani sahi khudingi film forum manipur amade site seva samiti manipur kaksing ani na pullaga pangthoktuna lakpa sss manifa film award asibu handakki sahi dagi manipur film award manifa haina onjarga kaksing da leiba kaksing district headquarter da leiba kaksing dramatic union da pangthoklagani haina lampen da leiba manipur film forum manipur gi office da ngasi pawmisinga unabada film forum gi chairman s mangol jauna phongdok kibani handak sahi gi oina award kununga yauna pangthokadar film award asi satliba tha sigi february 3 tagi 33 fawa film screening pangthok tuna matung jury singna khanbiramlaba nominee kaya busu lauthokani best manipur feature film gi nominee sangnaba singdi o gautam gi pandam amada homen dy gi ai actor nate k someshwari gi inamma ajit yumnam gi aikhoi sibu kanano amadi kss gyanan gi mamal naidraba thamoini amromda usha cinema hall film piba matam khara leplagani haina film forum manipur gi chairman s mangul jauna ngasi lampen da leba film forum manipur gi office ta pangthok pawmi singda phongdokre mahangna makha taduna andak usha cinema hall gi watermark yawa bb films ki thabaton 3 hairiba film asigi piracy tholakpadagi usha cinema hall gi proprietor bb films ki producer amadi film forum manipur ga phamiнаkraba matung usha cinema gi proprietor gi maikai dagi ngasi phawba karigum wahi ama phawba hairek tabana maram oiraga united cine exhibitors association of manipur na warol ama thokladuna piracy asi punna matam khara thidok minabagi wafam thamlakpana thigalingai manung asida usha cinema hall da case ase losindra phawba makhata na khudak tagi film pidanaba film forum manipur na warep kibaga loina na kanagumba producer na hairiba hall asida makhata na film piramba tarbadi producer adugi mathakta film forum manipur na sana kanglon gi matung ina akanba action logani haina mahangna makhata na phongdokki Maharashtra gi Nasik ki Division Sports Complex ta tha asigi tare tagi tara phawba pangthokhiba mari suba all India Pancake Sillet Federation Cup amasung All India Interzonal Pancake Sillet Championship 2020 da medal phanglakhraba sanoi simu opagi thoram ama pangthokre Pancake Sillet Association Manipur na medal phanglakhraba sanoi sing adubo Imphal International Airport ta harau tiam okay
ningsingba yai championship aduda Manipur team na gold 3 silver 5 amasung bronze medal ama phangkhibadi Kakshingdagi Imphal da yum hongduna leiba imung singi apunba mifam ama ngase Imphal West District ki lamdeng khunau lamsangda leiba Bomon Technical and Skill Development BTSD Private Limited ki complex da pangthokhrei Nomai Them Sawa Nomai Them Nimai Chan Sawaijam Dorendro Manglabam Iboyama Wangkhaimayum Gunamanjuri na president members sing oina thromda da saruk yaki ngasigi mifam aduda mioi trama thoin sawa Kakshing Imphal Residence Committee ama sem kibaga loinana thau pugadab singsu khanki Naurem Nabasana President, Naurem Ibusona Vice President, Catherine Basantana Secretary, Naurem Joy Kumar Treasurer Oina Thau Purgani, Yankom Ragumani, Dr. Naurem Ram Kumar, Naurem Tomba, Pukrambam Sharat, Naurem Buddhi, Naurem Hemanta, Marangtem Damubu, Executive Member Oina Khanki. Kakshing Imphal Residence Committee President Khalaba Naurem Nabasana Pondorpada, Tongan Ba Sinpamda Leba, Kakshing Dagi Imung, Saniga Yankerom Impala Yum. Honktuna leramgani haina khalli masigi manungda ngasi imung samaga kuntaruki mioising saruk yaduna apunba mifam asi pangthoktuna Kakshing Imphal Resident Committee asi sembani haina phongdoki masi tolpa matamda khudaki oina aisai gi blood letaba aur khudaki na paisa letaba sumba Kakshing khakta natana ekoi masi ekoi mateng pangbu panam si changjin ji haibada ekoi Kakshing Imphal Residence Group na masi amato ni yana matungda sumba pandam si motive thamani Home Guard Battalion 4 Thawal Sindura Manipur Home Guard Employees Welfare Association MSGEWA gi President Waimangi amasung Secretary KS Inaubi Debibu taramna okpagi thorom pangthokhrei Thawal haukha da pangthokhiba thorom aduda saruk yakhiba MSGEWA gi President Waimangi na Lengaki pungning singsiladuna phongdorokpada association na matam kuina dagi tandru lakpa thagi tolop hengat piu haibasida handak state cabinet mifamna ayaba pire haina lauthorokhiba da battalion 4 Thawal gi personnel singna okpi bagi thorom pangthokpi basi harau nungaiba fawi association na taliba demand asi mangani demand sing asigi manungda tolop hengat pagi de cabinet na ayaba pire yamna kanna process tori haina lengak na Pongdorakli adubu Home Guard haiba organization ase mutpa yarodaba amo oibanina heina asan bam yengda yengbiduna lemhoriba atai demand sing asisu lengak na kupna khana biduna heina aphaba mawongda modernize tawbiu haina appeal tarukli ngasigi taram okpagi thorom aduda district asigi manungda leiba Home Guard Battalion 4 Thawal gi Home Guard personnel sing makhoi gi imung manung gi mioi sing amadi tongan ba mioi singsu saruk yakhi Kanglei Yawol Kanalupki Lami Singlup Miam Yawol Lami MYL gi sahi khudingi pangthokna lakpa Army Rising Day ngasi pangthokre haina ain thingkraba laholup asigi Publicity and Research Secretary AAI Phavan thadrokpa Serolaman hairi Serolosina makha taraduna thorom asai Lami Sanglup asigi GHQ 1st 2nd 3rd Battalions Unit Sing Tactical Unit Sing amasung Mobile Unit Sing da mapungpana pangthokre Rising Day asigi mapung oiba thoramdi Lami Sanglup asigi GHQ 1st 2nd 3rd Battalion sing da pangthoki 1st Battalion da pangthoki ba thoramda Battalion Commanding Officer Captain Dhananalu sing da pangthoki 2nd amadi 3rd Battalion sing asigi Captain Suman amadi 2nd Lieutenant Singuremba ani nalu sing da pangthoki thoram sing da MYL Yawol Lami gi sangsil liba Yawol Lantheng da thawai na pontha pikraba Yawol Lami sing mafamda Minute ani tumin left na kai khumna utuna sangchiliba yawol lantheng asigi oir khiwa khongsat asigi matang da khana nai nami daduna garam na yawol lantheng asi manglom sangsin gadage haibagi matang da wakal phongdok na ke thoram sing duda mapung oina mayang leibak India gi mayang lanmi sing sinariba anoba loilam sandokpagi bomi sing karam thenagani haibasi khaminabagi mathau tabdusu phongdok na ke KYKL gi yawol Wakalon was sumna puduna mai pakpa yawol ihoma porakpa ngamnabgi namak asangba yawol lami ama oiba haibasi tangai phadrabi thawrang amani haiba wakalon su thamna ke hauji aikhoina sangsiliba yawol lantheng ase kanglaipak yauna wesia lamdam asigi India na tuhat head birba mayang lepak India gi mikha poliba phurup amadi lamdam sigi apunba ningtam yawol poroknabani masigi pherep asida sena leptuna wesia lamdam gi wakalon manaba yawol khudingmak punsin minaduna apunba yawol lantheng ama manglomda sangsin nagadabani haina ngasigi MYL gi Rising Day ga mari lenana KYKL gi miyam gi yawol lami kudingmakna asetpa pherep amuk hana lomina ki hairi
Central Committee gi ayabagi amagi matung ina same kiba observation committee da hanagi general secretary oiramba Gitanzen na atubada mahaki report adu pikhalakadabani masida lorpa warep na aroi warep oigani haina ngasi MPP gi political affairs gi general secretary TS Suraj Kumar na phongdokre ngasi wahang lekai da pangthokkiba pawmising unabada mahakna hai media gi thongda awaya khum tawbagi mahutta mahakna lana tawriba thabak adugi report aranba semdoknaba committee da atubada pesingadabani amadi MPP gi constitution da yaudaba thabak Sathakriba aduna lauriba warep sanaba yaroi haina phongdoki ngasigi pawmisinga unaba aduda president in charge puriba S Brozen na phongdoki bada hairiba general secretary Gitanzen na huran lanada lauthok lamliba senpham singi matang da karigum amata mari lena de amadi karigumba khangan lambasu leite haiki Aam Aadmi Party AAP convener Arvind Kejriwal na delegate si Mr. Oina ngasi wasak laukre Ramlila Medenda Kejriwal amasung atay cabinet Mr. Taruk Haksu office paibagi amadi aron mangakpi wasak delegate Lieutenant Governor Anil Baijal na lohon ke cabinet Mr. Oina ngasi wasak laukrabasing adu mamangi government ta cabinet Mr. Orambasing ni makoy adudi Manish Sisodia Satyendra Jain Gopal Rai Kailash Gehlot Imran Hussain amasung Rajendra Gautam ni Kejriwal gi ahanba term adu numit nifumapani oiki mathangi ani suba term de sahi manga mapung phaki hanak pangthokhiba Delhi Assembly mikhalda sit humudra gi manungda Kejriwal gi party AAP na sit humpuguni thoi fangduna absolute majority fangkibani wasak lawi throm aduda mioi listing kaya 10k Delhi gi development da contribution tawkhiba mioi yankhai khaksu guest of honor oina yahon k Kejriwal gumna phizol set khiba nipamasa amana Miam gi puning singsin ki AP MP Bhagwant Man amasung BJP MLA Bijendra Gupta su Tramadura Saruk Yaki Tramadura Wangang muda Mr. Kejriwal na haiki bada Delhi Assembly gi Mikhal gi result Delhi gi Miam na mai pakpani Delhi gi Miam na lepak asigi politics ki anobu mayalamu purakle Delhi bu number 1 city ohenaba center ga khusamnaraga thabak suminagani hainasu Mr. Kejriwal na phongdokki World Health Organization ki Director General Tedros Adhanom Ghebreyesus na haikibda coronavirus outbreak ki hojiksu China da emergency oiri laisat asi kadai da sandrokadagi haibisu ngamdri wafam si mahakna Germany da pakthokpa Munich Security Conference da wangam haikibani virus asi sandrokpa tapthanaba China na paikhaliba thabak singna mahakpu pungning singsil halle hainasu magna phongdokki Hojik Pawda Laina Asina Mioi listing amaga satruk humutaruk sihankre confirm troba case na listing humuni pan na sangwa marphung mari yore marak asida Chinese capital Beijing da atai mafam singdagi halakpa mioi singbu numitra mani tongkhaina thamnawa lauthokre hairi Sanamagi Pawda All Jirbam Sports Association Asa Jirbam Sinduna February tang ahumdagi Jirbam Higher Secondary Playground da team trawana saruk yaduna satrak kiba Round Subhash Jari Cup Invitation Football Tournament 2020 gi ngasi sanikiba quarter final league grouping gi match da MPS sina amopha moirangbu goal ani amada maithiba pikre hayengi first match nungthil pung 33 minute kontra taba matamda FC Lamjao amadi WYFC Wangjing ga sanagani amadi second match tana nungthil pung ani ga makhai taba matamda UBFC ga PYA kairanga sanagani Aroi bada maroi pau amona pijari aure bi makhalai kai gi community health center amadi staff quarter na sei Mr. N Birena sanga kre Japan Manipur Agri Meet 2020 si pangthok kre loinana Arvind Kejriwal Delhi gi anogut Mr. Oina pasak law kre ngasi gi di padam sadok saba matang asul lojere myambu amuk hanna khurumjari